Nong Leptana Churakpana Mahaosagi Punsida Chaona Akaiba Pire. National Highway gi mafam kayada landslide thokle amadi anemba mafam sing ising thumjin khre. Loktak pat ki imai wangkhatlakpana pat mapan da leiba khungang kaya ichaw gi awaba mayoknare. Haukiba numit humnida Nong Leptana Churakpana maram oiraga Mahaosagi Punsida Chaona Akaiba Pire. National Highway Kuntra Taret Imphal Ziri lambi gi mafam kayada landslide amadi mudslide thokpana maram oiraga lambi fauna khidre. Adum oinamak National Highway Infrastructure Development Corporation Limited na mechin sing sizinaduna lambi sengdokpagi thabak chathari. Mafam kayada chingningkhaiba aduna maram oiraga sengdoknaba hotnabada numit kharani changkhiba yai. Aduna maram oiraga Manipur da tangai fadaba potlam sing pusinaba hotnabada khudongchandaba kaya mayoknaragani. Maduda natana Kangpokpi Tamenglong amasung Nonegi mafam kayadasu laikhom leinang chentharakpa amasung chingningkhairakpana maram oiraga khudongchadaba mayoknare. A sinam Saijang awangkhul na chingba mafam singda laikhom leinang chentharakpagi pau leire. Tipaimok amasung Tongjai Maril lambisu landslide thokpana maram oiraga fauna khidre. Loktak ki imai tapna hengatlakpana maram oiraga Loktak mapanda leiba anemba khungang singda ichawgi awaba mayoknare. Maru oina Bisnupur District ki Moirang Nongmaikhong Khodakna chingba mafam sing ising thumjilakpa yabagi chingnaba leire. Maduda natana Bisnupur District ki Ningthokong Thinungai Khoijuman Khulen Nachawna chingba Loktak mapangi khungang singda akanma nongna maram oiraga ising thumjilakpadagi khunja sing awaba mayoknare. Lakadariba numinini asidasu Manipur da akanma nong chugani haina Met Department of Fongdokhibasu laikhre. Haujiki oiriba fibam asida makhatana akanma nong churaklabadi ka henna khudongchadaba mayoknarakpa yabagi akiba leire. Adum oinamak Manipur tampak yauna chenba maru oiba turel singi imaidi khudongthiba thak yauna ising chendri. Makhatana akanma nong churaklabadi tambangamdaba fibam ama mayoknagadra haibagi mipaiba poknare. Haukiba numit kharani asida leptana nong churakhiba aduna maram oiraga Thobal District ki Lausipat amasung Kharungpat anigi marakta ising chenthoknabagi leiriba ising khong teksam maning chingningkhairaga funjinkhibadagi teksamda ising ichaw thokduna yum yauna ngagi farm amadi lofam kaya ising thumjinkhre. Haukiba numit kharani gi mamangdagi Lausipat amadi Tentharomdagi chentharakpa ising chenthokhigadaba teksam gi lofam amadi ngagi farm kaya ising thumjinkhre haina mamangda pau hapkhiba laikhre. Adubu khutsemgi ichaw asi farakadra haina khalambadagi haukiba numit kharani asida amuk Nong Leptana Churakpana maram oiraga chingkakpagi mafamda chingningkhairaga kong asi chada humdragi changda fumjinkhre. Hairiba chingkakpagi area funjinkhiba asina hanadagi ising thumduna leiriba ngagi farm amadi lofam kaya amukka henna ising thumjillakhibani. Loinana patlomdagi ising inot karaktuna teksamgi yumsing ising thumjinba haure. Thodok asigi matangda teksam maning laikaida leiba Teksam United Clubs Organization Tukogi member Honglem Mohon na fongdorakpada hauzik Teksamgi mafam singda pungkhaida ising feet ama makhaigi changda hengatle. Masina maram oiraga yum thumjinba haure. Fibam asina asum hengatlaklabadi amadi nong leptrabadi yum ayamba ising thumjinkragani. Hiramasida lengakna mityeng changbiraga miyamda thengnariba awaba si kokhanbiyu haina lengaki pukning chingsilakli.